ꯑꯊꯨꯞꯄ ꯌꯨꯝꯕꯥꯂꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯑꯛꯕꯔ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯅꯤꯡꯊꯧꯔꯦꯜ ꯑꯛꯕꯔꯒ ꯕꯤꯔꯕꯜꯒ ꯑꯒ꯭ꯔꯥꯒꯤ ꯂꯝꯕꯤꯗ ꯀꯣꯏꯊꯣꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯕ ꯇꯥꯔꯛꯂꯝꯃꯤ꯫ "ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ! ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ! ꯑꯩꯍꯥꯛꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯨ"꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧꯔꯦꯜꯅ ꯕꯤꯔꯕꯜꯗ ꯍꯪꯉꯤ, "ꯕꯤꯔꯕꯜ, ꯅꯤꯄꯥ ꯑꯁꯤꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛ ꯅꯨꯄꯥꯅꯤ, ꯄꯥꯡꯒꯜ ꯀꯜꯂꯤꯕꯅꯤ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯣꯟꯁꯤꯟꯕ ꯌꯥꯏꯅ"꯫ ꯅꯤꯡꯊꯧꯔꯦꯜ ꯑꯛꯕꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯈꯥꯔꯕ ꯂꯤꯆꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯅ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯔꯦꯜ ꯑꯛꯕꯔꯅ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯥꯛꯅꯕ ꯍꯨꯀꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯑꯛꯕꯔꯅ ꯂꯥꯎꯔꯛꯏ, "ꯅꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯌꯨ, ꯑꯗꯨꯒ ꯍꯥꯏꯕ ꯏꯟꯗꯕ ꯑꯗꯨꯅ ꯑꯣꯏꯔꯣꯝꯗ ꯂꯩꯌꯨ"꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯔꯦꯜꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯈꯛꯇꯪꯗꯤ ꯑꯣꯏꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯛꯕꯔꯅ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯄꯨ ꯑꯣꯏꯖꯕ ꯃꯤꯁꯛ ꯑꯃ ꯐꯥꯎꯕꯗꯤ ꯂꯩꯔꯤꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯃꯗꯤ ꯕꯤꯔꯕꯜꯗ ꯃꯅꯥ ꯄꯤꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯍꯪ ꯑꯃ ꯍꯪꯅꯕ ꯅꯤꯡꯊꯧꯔꯦꯜꯗꯒꯤ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯌꯦꯠꯂꯣꯝꯗ ꯆꯠꯈ꯭ꯔꯒ ꯅꯍꯥꯛꯅ ꯑꯣꯏꯔꯣꯝꯗ ꯆꯠꯂꯤꯕꯗꯤ"? ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯤꯌꯥꯝ ꯂꯩꯕ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯍꯥꯛꯅ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯑꯣꯏꯔꯣꯝꯗ ꯂꯩꯕꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧꯔꯦꯜ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯅꯍꯥꯛꯅ ꯆꯨꯝꯂꯦꯍꯦ! ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯖꯥꯠꯅꯤ꯫ ꯃꯁꯦ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯅꯕ ꯌꯨꯝꯕꯥꯜꯂꯣꯟꯅꯤꯀꯣ"꯫